ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯦꯛꯑꯞ ꯆꯠꯀꯅꯤꯕꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12 ꯍꯦꯜꯂꯦ ꯄꯨꯡ 12 ꯍꯦꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯅ ꯇꯨꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯪꯉꯒ ꯂꯩꯔꯕꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯐꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯄ ꯑꯗꯒꯤ ꯏꯪꯍꯟꯒꯅꯨ ꯍꯥꯏꯔꯛꯄꯗꯣ ꯗꯣꯛꯇꯔꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯦꯟꯅ ꯂꯩꯔꯦ ꯑꯗꯨ ꯃꯔꯛꯇꯒꯨꯝꯕ ꯃꯥꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯀꯥꯟꯗꯗꯤ ꯇꯨꯝꯗꯅ ꯂꯩꯔꯝꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯑꯒ ꯑꯩꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯊꯦꯝꯔꯒ ꯇꯨꯝꯍꯟꯕꯤꯔꯝꯃꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯒꯤ ꯇꯥꯏꯞꯇ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯍꯥꯔꯠ ꯕꯤꯇꯤꯡꯁꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝ ꯇꯞꯄꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯁꯦ ꯍꯌꯦꯡꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯅꯤ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤꯀꯣ ꯍꯣꯁꯄꯤꯇꯥꯜ ꯆꯦꯛꯑꯞ ꯇꯧꯕ ꯆꯠꯂꯤꯅꯦꯕꯀꯣ ꯏꯃꯥ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛ ꯌꯧꯗꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯦꯡꯉꯨꯗꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯗ꯭ꯔꯕꯅꯤ ꯃꯌꯥꯡꯁꯨ ꯈꯔ ꯀꯪꯁꯤꯟꯈ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯈꯣꯡ ꯆꯪꯕꯅꯤꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤꯀꯣ ꯇꯦꯁ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯇꯧꯒꯅꯦꯕꯀꯣ ꯉꯔꯥꯡꯗꯨ ECG ꯁ꯭ꯀꯦꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯂꯧꯔꯦ ꯀꯩꯝꯇ ꯆꯥꯗ꯭ꯔꯀꯥꯟꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦꯕꯀꯣ ꯍꯪꯒꯣꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯍꯧꯖꯤꯛꯀꯣ ꯍꯧꯖꯤꯛꯁꯦ ꯇꯦꯁ ꯀꯩꯀꯥ ꯇꯧꯕꯒꯤ ꯗꯣꯛꯇꯔꯒꯤ ꯁꯣꯏ ꯂꯧꯔꯣ ꯍꯥꯏꯕꯗꯒꯤ ꯁꯣꯏ ꯀꯩꯀꯥ ꯂꯧꯔꯤꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯦꯁ ꯀꯩꯀꯥ ꯇꯧꯅꯕ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯧꯗꯣꯏꯗꯣ ꯑꯗꯨ ꯂꯣꯏꯅ ꯄꯤꯁꯤꯟꯈ꯭ꯔꯦ ꯆꯦ ꯅꯨꯡ ꯀꯩꯀꯥ ꯀꯣ ꯉꯥꯛꯇꯪ ꯉꯥꯏꯔꯣ ꯃꯄꯥꯟꯗ ꯑꯗꯨꯒ ꯃꯤꯡ ꯀꯧꯊꯣꯔꯛꯑꯒꯦꯅ ꯍꯥꯏꯕꯀꯣ ꯐꯝꯃ ꯉꯥꯏꯔꯤꯗꯣ ꯃꯊꯪ ꯌꯦꯡꯉꯣ ꯃꯃꯥꯏꯒ ꯂꯣꯏ ꯆꯞꯁꯤꯟꯈ꯭ꯔꯕꯅꯤ ꯃꯌꯥꯁꯤ ꯌꯥꯎꯗꯕꯒꯤꯀꯣ ꯐꯖꯔꯕꯅꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯃꯥꯁꯤꯀꯣ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯏꯀꯥꯏꯕꯅꯦꯕ ꯁꯣꯝꯗ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯕꯩꯀꯣ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯕꯅꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁ ꯑꯍꯥꯟꯕ ꯇꯧꯔꯛꯄꯗ ꯋꯥꯟꯊꯔꯛꯄꯗꯗꯤ ꯄꯨꯔꯥ ꯑꯩꯁꯦ ꯃꯤꯍꯨꯟꯁꯦ ꯌꯧꯕꯅꯦ ꯃꯥ ꯇꯧꯔꯒꯀꯣ ꯑꯩꯁꯨ BP ꯋꯥꯡꯈꯠꯀꯦ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯤ ꯑꯩ ꯍꯣꯔꯦꯟ ꯑꯣꯏꯅ ꯍꯥꯏꯒꯦ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦꯕꯀꯣ ꯍꯣꯔꯦꯟꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯩꯕꯁꯦ ꯑꯉꯥꯎꯕ ꯃꯥꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯀꯧꯁꯤꯜꯂꯛꯑꯦꯕꯀꯣ ꯇꯦꯁ ꯀꯩꯀꯥ ꯇꯧꯅꯕꯗꯣ ꯑꯗꯣ ꯉꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯨ ꯃꯤꯁꯤ ꯌꯥꯝ ꯆꯤꯜꯂꯦ ꯗꯥꯛꯇꯔ ꯇꯝꯐꯥ ꯇꯥꯕꯅꯤꯅ ꯒꯥꯏꯅꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯣꯏ ꯀ꯭ꯌꯨꯗ ꯂꯦꯞꯄ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯁꯤ ꯌꯥꯝꯅ ꯂꯩꯍꯧꯋꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯤꯒꯨꯝꯕ ꯁꯤꯔꯤꯟꯁ ꯀꯩꯀꯥ ꯊꯤꯟꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯁꯤꯁꯦ ꯌꯥꯝ ꯀꯤꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯥꯔꯠ ꯁꯣꯟꯕꯩꯁꯨ ꯑꯣꯏꯗꯣꯏꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯍꯥꯟꯅꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯀꯤꯌꯦꯕꯀꯣ ꯁꯤꯔꯤꯟꯁꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯀꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯀꯟꯅ ꯆꯤꯡꯊꯣꯛꯏꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯅꯛ ꯅꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯦꯀꯣ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯂꯥꯞꯅꯗꯅꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯍꯔꯥꯎꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯥꯎꯕꯗ ꯌꯥꯗ꯭ꯔꯦꯕꯀꯣ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯤꯡꯊꯣꯛꯑꯦꯅꯀꯣ ꯃꯥꯁꯦ ꯁꯥꯎ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯣꯏ ꯆꯤꯡꯊꯣꯛꯈ꯭ꯔꯦꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯥꯎ ꯂꯩꯔꯦ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯏꯕꯥꯅꯤꯁꯦ ꯌꯦꯡꯕ ꯂꯣꯏꯔꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯨꯝ ꯌꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯌꯦꯡꯕ ꯂꯣꯏꯔꯦ ꯆꯪꯉꯣ ꯅꯨꯡꯁꯥꯁꯤ ꯌꯥꯝ ꯁꯥꯏ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯁꯨ ꯔꯦꯝ ꯃꯩꯒ ꯑꯃ ꯊꯥꯔ ꯃꯩ ꯂꯥꯛꯇꯖꯥꯠꯂꯣ ꯂꯥꯛꯑꯦ ꯑꯊꯣꯏ ꯕꯕꯥ ꯀꯪꯊꯩ ꯄꯄꯥ ꯌꯦꯡ ꯀꯪꯊꯩ ꯍꯔꯥꯎꯁꯤ ꯌꯦꯡꯉꯣꯀꯣ ꯃꯃꯥ ꯀꯟꯅ ꯏꯔꯨꯏꯌꯦ ꯄꯄꯥ ꯂꯥꯛ ꯀꯪꯊ ꯍꯔꯥꯎꯁꯦ पपाई नाम में गाते हंते हो साथी पपाई दा ये जो में गाते हंते हो सारा दिन लोग तो कोई लाग पसी दा ना थोड़ी कम पोंग लगा मुझे ना थोड़ी ना कम पोंग लगा मुझे
ꯑꯩꯈꯣꯏ ꯃꯥ ꯍꯤꯗꯥꯛꯇꯤ ꯁꯤ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛ ꯆꯥꯔꯅꯤ ꯌꯥꯔꯦ ꯁꯤ ꯍꯥꯟꯅ ꯆꯥꯔꯁꯦ ꯁꯦ ꯐꯝꯃꯣ ꯉꯥꯛꯇꯪ ꯐꯖꯅ ꯐꯝꯃꯣ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯣꯔꯥꯁꯤꯗ ꯐꯝꯃꯣ 나도 papai duy jang glass bong la tro mak putu kha haibani ko cha khini ka putu la tro glass bong la tro ka ko nai ba te ka ko ta pa ni nai ba te papai duy jang glass bong la tro nai ya pa pa không này đi hoàng văn bây giờ udah ba sẽ trâu đó papai kha duy ta phát pa ba gun thế hay vấn đề đó thì hay ngang dòng hay vấn đề vậy xin đó bà bảo lục này đó bà anh chờ đó khana phát đi lục cái đó bà bảo cái gì làm bà đi guli đi đâu cả hay vấn đề xin nghe có guli ka pizza hai di ko hekta do pizza bane ba ko ngang che mabuk nai adu mani taw ha di ma guli de pizza ge na hai bane ba ahan ba da hai ru ba gi ko siro bp guli do silai to sinam ya bp guli ha ba do ha ro to pai ka ising jo hai bane ba ti jang ro to jang se to hay vấn đề coi tác phi vào cô số mai tàu nữa cô đôi ma tàu như vậy adu angang ngồi bên này khá khăng được hai bên này cô mama nào su ma hidak cha ni hết khăng đi ma pizza cái đôi hai bên này vậy nào nhỉ ngày sai y sách cái vậy mà đang đó ông ta hay đâu này đang chào đó sao đây vậy mà mình chỉ要对đó chứ nào nhỉ cô pura kuchilเลยcô chị cái Smile ko sile sinam ya koi ma ji yong ko mami che phajana yeng hange mami chi yaw dre maya chi yaw dre ma gi skin ji pa khui ram ne yam na ma khui budi na te ta kha ga di khui re asai idak chat pa do sing ba do sida I sing ba do kai khaw e ba hai ro am da i le ting ai dem kon lo sa to kre yang kang ngai da adune bako chinam yam I lai ti ngai da khoi ma gi I loi sa to kre na ma engon sawala ko ni me ai di kari in to si bo khoi ma nga ro bra na kan bane ba I lai ti ngai si da I loi sa to kre je ai yang kang ni si da ya khoi ma yong yam chak thi ra cha re ma gi di hawai tonga na lai ne kai ji no hai khong ma ni Hawai oin cha này thum thác từ vấn này cha đâu coi mà hào bro hào em à nhiều con xong ra cắn là hai này đang làคนtập bắn với guitar thì hả ha hào em ta lòng xe ở đó mẹ số mai tàu đây ngày xưa hospital sẽ lưu vào đó co mọi thực tế sinh là hai cũng đó cái nó hai là con này hayeng mathang se lao na ko hayeng mathang jo lao result do adu da khangani na hai ba ko adu ga chak topom dam da test to da ba me ama su lei na hai ba ko sugar test kum ba to da ba adagi top top ko adu do to da ba lei hai adu hayeng mathang se mo chalu ni ngasi ge tha ga ko chalai se numit mari ni manga ni mukti pharam mani ba ko maina ngai ra ke chali se adu maina di yore adu hojik pudi kem ta to dre ko china mya kem ta to je hai se khang ba di result du di khang dri ba ko kai le ram do no hai ba se adu khang de si nam ya kem ta na da ba yek ta ba or sin ko masa se sum nungai te na sum to le ne hoi ma se koi ram ne ma na masa nungai te hai se ko mapu kum ba su thin ba adagi sor hon bam tam su nungai te sumai na ko la e hai ta re ahan usilak pa gi sin nam ya ai na video se yam hai di hai ning ma ne ado ai matang chabam tamda ai phajana hairege sinam yang ngasi gi oinadi swai matang sida kaina ya thangni jari sinam yang bye bye